Manipur Pradesh Congress Committee na Sinduna Athouba Singgi Ningsing Numit Imphal ke Congress Bhavan Da Pallan Toukhre MPCC ki President ke Mega Sandrana Paumi Singda Phongdorakpada ngasi asi Anglo Manipur War da Maraibak ki ngapigani Maraibak ki damak thawai kat khraba Bir Tikendrazit amadi thangal General bu fasi tawduna hatkhiba dabu ningsingba oina palan pangthokpani Maraibak ki damak Ning tamba fangnaba santi oina hingnaba thawai fawba katpada pamukkhidaba adu tungi mirolna ningsingduna leihounaba palan tawbani haina phongdokhi Koina ngasi Patriots Day 13 August pangthok charibasi 1891 da British ki colonial rule na ngasi aikoi Manipur si adigumba colonial rule gi mayok ta lepkhiba Athouba Singgi Mir Tikendrazit amasung thangal Major General arsi tawduna hatkiba numit aduni makhoi asigumba thauna phaba akhoi mafamda ikoi ngasi haikal lekat tamduna ningsing bagi program Manipur Pradesh Congress Committee na pangthok chari makhoi gi asumba kathokpa Manipur gi damak amasung ningkha tamna leina bagi damak kathokki wakhol do ngasi aikoi na nanghauna ningsing duna ningkha tamna leibana aikoi purumaki amasung Sikibana saruk chama hena phai haina khanba adugumba parsigi ongoi hokkiba numit 13 August Patriots Day haina khoi punamangna ngasi observation tawribasi masigi ningsingba amasung haurakliba lamdam masigi generation to generation da lebak ningbagi amasung kathokpagi wakhol do ningsingduna amasung ningsingnanaba lebaki wakhal khanhanaba kathokpagi wakhal do ikai khumnanabagi damakta ngasi 13 August Patriots Day si khoina pangthok chabani